ngasi phongkiba tongan pause sing amadi social media da phangba pau khara update puduna laksari ahanbada maru oiba pau Arambai Tengol gi Luching Purel Korongan Bokhuman gi update RK production gi update ka loinana Kuki Militant Group Singi Su Agreement Makata na Chathadana ba Thadu Inti Manipur na Lengakta Takchilagli Afghanistan da Richter scale taruk Yona Yuar Habada Meoi Chatruk Yakai Sire Lisingama Chama Hena Sokle Security Force na Arambai Tengol gi Meoi Ani Khutlaiga Konana Phagatpak Ngamkre Khutlaiga Konana Fare Hariba Meoi Ani Arambai Tengol ga Mari Leinade Haina Arambai Tengol gi Maikitagi Sengdoragli Manipuri yauna Northeast State singda illegal immigrants singna India kahen naba silli haiba Tamil Nadu gi Governor Narayan Ravi gi wafamda Arambai Tengol na sogolagli Thado Purupki Lusingba Nekam Jemhau ki asiba haksang fangdri Thado Lusingba Jemhau hatkibagi matangda Kokomi amadi Fox na condemn tawragli Kokomi student wing na PUCL gi report chanaba yaroi haina mai thadokre Rifleman hatpada chenaba matai manok phagatpa ngamkre rupa crore ama makhai romgi oigadaba WY tablet ka Konana Meoi Ani Thawal Police na fare More amasung Churachandpur dagi lanjelakliba singda relief financial gi senpham phangdaba kaya yaramle Haujik pau sandongna pijari Arambai Tengol gi Luching Purel Korongan Bokhuman gi Facebook account da asumna post tawragli Aikhoigi wakalon asigadi khenara ani aikhoidi aikhoiga fana nungaina kidaba leirabasu lebaki ifuruki oiba interest di hekta support tawningi maramdi aikhoidi loop ningba kangbu nate haina asumna post tawrali Korongan Bokhuman gi makha tarakpa update Isagi Furup culture tradition amasung identity kanbagi wafamda biology pusilaklagadi oza biology gi matung innadi pokminaba machin manau launarasu angang pokani launarodana chanabi social structure mawa laude hairadi haina sumna post torokhi RK production gi official Facebook account da asumna amuk post toroli Wahang hangluba RK production pallaga media mamangda ona tainana ngang sakliba JAC angawba mapan thokpani haina lojei video do amuka hanna tathokpiyu haina asumna update piri Haujik pauchegi pausing amuk sandongna pijari Kuki Militant Group Singa Chanari ba Suspension of Operation Agreement Khudaktagi Chanadanaba demand tawduna Thadu Inpi Manipur gi Maikaidagi Chena Kunthra Manga Panba Memorandum ama India Lengak amadi Manipur amasung Assam Lengakta pisinkre Thadu Inpi Manipur gi Memorandum aduda Thadu community asi masagi identity leijaba maning makha tamba ethnic group amani Thadu community Kuki nate amadi Kuki gi makhada leite haiba wapam mayek sengna thamli ingtapa khunai ama oina ningsingba thoktraba matamdagi Leijarakiba Thado tribal community gi ing tapa punsi mahing asi kumja lising ama chamapon humbudra gi paringi anganba sarukta radical kuki supremacy ideology na achoba singnaba ama oirakhi amadi kumja lising ama chamapon marifu gi paringi athengba sarukta Kuki militancy ihok lakpadagi amuka hena Thado community gi phibam asi sokchilakhi bani haidi colonial construct ama oiriba Kuki haiba tam asi Manipur amasung Assam da leiriba yalongmi singna masak khangde expect tawde Myanmar da subgroup yankhai humdoi yauna leiba sin ethnic group ki manungda Thado asi masagi ethnic census population code leijaba indigenous ethnic group ama oina recognize tawba community amani adubu Kuki di ethnic group ama oina recognize tawde amadi makhoi gi oiba puwari lebak aduda leiti haiba wafam memorandum aduda mayek sengna palli memorandum aduna makha taraduna phongdokpada Kuki group singa chanariba suspension of operation su agreement mapung phana fail oire agreement asi Kuki militant singda ahenba sakti piduna Thado miyam gi mathakta criminal activity sing chathanaba onthokle agreement asina makoibu ngak senduna kankhatuna parallel government amagum makoida tawningba taholi Kuki supremacist singna Thado gi mathakta culture genocide chathaduna Thado gi identity bu manganaba khonari Kuki supremacist network asina Kuki su group sing CSO sing Kuki NP KSO Kuki Church maru oina Kuki Christian Council amsung Kuki Worship Service yauduna makoina aronba campaign sing chathari hairi Kuki militant sing asina democratic process bu masak thianduna paksana mikhalda aranba thong sing boot capturing voter intimidation amasung force vote
voting chathaduna thadau amadi atai community singi bot thadabagi hak sing matuna lakli makoina miyam gi chakot thorangi thadarak pachenpham sing nammaduna lawri amadi cross border terrorism gi thong sing chathari su agreement asina popi thaba amasung drug trafficking gi thabak sing hengalakle Manipur asi drug ki makol ama ohenduna atopa golden triangle ama semgatnaba khonari hainasu phongdokli hokiba sahi kaya asida su agreement asina peace amadi liberties purakpagi mahuta terrorist ki activities sing criminal political amasung chassinist agent ama oina onthoktuna leire agreement asigi maru oiba thabak singi marumda thado community gi mathakta leptana hingsa gi thawong sing chathari amadi mikhalda aranba thawong kaya phongna chathare maram asina athuba matamda center lengangna kuki surgup singa taunariba su agreement asi tokadabane hainasu Prime Minister Narendra Modi, Home Minister Amit Shah, Manipur Governor Ajay Kumar Bala amasung Assam Chief Minister Dr. Hemanta Biswa Sarma da taksin kre memorandum adugi copy Ministry of Home Affairs MSA gi Notice in charge AK Mishra, Intelligence Bureau IB gi Director Tapan Deka amasung atai ministry asigi mari leinaba official sing dasu pisin kre haidi Nongpok thangba Afghanistan da ngarang ayuk Richter scale taruk yauna yuha habagi thodok ama thokibada mioi chatruk yankai sire amadi mioi lising ama chamanga hena asok apan nangle haina tongan ba media report singna phongdorakli National Center for Seismology NCS gi report amana hai yuha hakraba matung magnitude 6.3 yauna epicenter manak nakpa mafam kayada aftershock oina lebak niki Taliban gi authorities singna helicopter kaya marum thajinduna atek akai maraktagi asok apan nanglaba miosing hondokna ba thorang lokhotki hanadagi hona selthumgi phibam sokjinduna leiraba Afghanistan da akanba yuha habagi thodok ama thokibana maram oiraga lebak adu da leiriba miyamda achoba chaitheng ama pire capital city Kabul da health official singna haiki madudi handakta ising chau thokpadagi miyamna awaba mayok naringai gi chairakta akanba yuha habagi thodok ama thorakhibana maram oiraga khudong thiba nanglaba mafam singda rescue team kaya thajilabasu mi kanba amadi mateng pangbagi thabakta khumang chausinba ngamdri health ministry gi maikaidagi report pi khi madudi nongpok thangba Afghanistan gi Konar province ta leiba khungang ahum mapung phana amang ata thokle rescue workers singna Pakistan gi Khyber Pakhtunkhwa da Lona Afghanistan gi mafam singda yum atek akai maraktagi mi kanba amasung mateng pangbagi thabak chathari National Center for Seismology gi report matung inna Afghanistan gi matamda haukiba ahing nongyai pung 13 minute niputaret International Standards Time dana nongyai matung pung 12 minute niputaret tabada yuha habagi thodok adu thokibani Manipur Police ki Kangla chatharak pa search operation da haukiba August 13 da Arambai Tengol gi mioi ani khulai kayaga loinana Imphal West ki mafam amadagi phagatle haina Manipur Police ki paw amana phongdorakli paw asigi matung inna Arambai Tengol gi mioi ani adudi Laisram Tondonba sing sahi 13 Laifamna Thobal District ki Lamding Bazar Ward number 2 amadi Taurangbam Amarjit sahi kun LIC yaima Laifam Thobal District ki Lamding Mayai Lekai dagi ni hairi makoi ani dagi phagalaba khulai sing adudi HK 33 rifle turret MA 1 carbine gun ani machine mariga konaba Glot .45 auto pistol ani AK 33 rifle ki empty magazine kunipal M4 A1 carbine gun gi empty magazine nipal case marida hablam duna thamlamba .45 ammunition chama latest bag ani mobile handset mari lupa lising mari chamri kuntra yawba wallet ama Aadhaar card ani amadi 4-wheeler gari amadi sona singba recover toba ngamle hari Faraba Meoi ani asi mari leinaba court puthoklaba matungda numit 9 nigi oina police custody remand lokthakre hari Makatarakpa pawda Arambai Tengolgi member ni haina Khutlaiga Konana Manipur Police na fare hairiba Laisram Tondonba sing amasung Taurangbang Amarjit Maitei mioi ani asina tauramliba thabak sing asiga Arambai Tengolga hiram amatada mari leinade hairiba thabak asi makhoi anina masa masagi interesta tauba thabakni Arambai Tengolgi oinadi hanadagi haiduna laklaba inat lining amasung khunai thabak thoram sing natana lona yadaba atopa thabakta yauramba tarabadi Maduda thorakpa apafatagi tekchak pumnamak masa masana pujagadabani haina Arambai Tengol GSQ gi control room operator gi thopuriba Laisram Robertson na fresh ta thadok chirol na khagalali
Tamil Nadugi Governor Oiriba Narayan Rabina State Aduda Pangthokiba Thoram Amada Yumlo Nariba Myanmar Amasung Bangladesh Taki Ain Kaina Sangsil Lakiba Immigrants Singna Manipuri Yauna Awang Nongpo State Singda Kakta Nadana India Gi Oina Selthumgi Pibam Amasung Socio Political Singda Yoksinduna India Gi Apun Basaktam Tugaina Bokhonaduna Lay Haibagi Wapambu Arambai Tengolna Sogolakpaga Loinana Hauzik Manipurda State asida atopa lebak tagi ain kaina sangsilakpa immigrants singna baksana khunda sinduna state asigi socio political amasung economics ta chauna sokhanduna thamli hairi lup asigi control room operator general headquarter Laistrom Robert Channa thadok pachirol amagi matung inna matam adugi state lengak amasung hojik paliba PR lengak asina lisang china illegal immigrants sing asina Manipur gi reserve forest ki lam ain kaina khopsinduna khunda sinba amadi popi pambi thaduna terror operation ki damakta sendan bagi thabak sing chathaduna lakli ain kaina changsil lagliba immigrants sing asina kuki narco terrorist singi faction singna nammi maram aduna yai haibagi matagum kuki narco terrorist faction sing asina Manipur bu macheta na thugaina bokhona duna makoigi oiba tonganba jalengam kuki tokaiba lam semna bokhona duna national security amasung India gi territorial integrity da singna duna leiri cherosin maka taraduna amuka phongdokpada hojik leiriba lengak asina Manipur da national Register of Citizen NRC kudakda chana handuna ain kaina changsil lakhiba immigrants sing masak khangdoktuna masagi maramda halan kigadabani khongthang asi athuba matamda lokhot hogdaba taragadi Manipur gi oina achoba demographic balance taunaba khonabada amadi national security ngak chenaba khonabada achoba awaba ama mayok naragani hari Suspension of Operation Sugi Manung the Yauriba Kuki Revolutionary Army KRA gi Militant Singni Singnaba Singna Hokiba August Kuntrada Assamgi Karbi Anglong District ki Manung Channa Leiba Manja Khuldagi Thado Puruki Lusingba Nekam Jemhau Sahi Yankai Mapal Phaduna Pukraba Matungda Tamthina Ot Nairaba Matung Hatok Pikibagi Thodoka Mari Leinana Laikidraba Nekam Jemhau gi Asiba Hakchang Ngasi Phawba Phangba Leitri Thado Community International na Assam Government amsung Government da thadau community ki leader sing amasung imung manung sing da security protection pibinaba hijakre loinana nemkam jemhau gi mihat asi cold blood amasung thadau community sing da kuki militant sing na chathaba cultural genocide ni haina TCI na phongdokrakli Laikidraba Thado Literature Society Assam gi chairman Nekam Jemhau asi August 3 ta Thado amasung Maitai community singi marakta Shanti gi wari sanaba lakiba delegate tara ki manungda Thado gi lusingba amani mahak asi mifam asi loiraba matungda Karbi Anglongda leiba mahaki khul manja bhengta haukiba August ki kuntrada ki RA gi Kedar Singni chingnaba militant singna phaduna pukraba matungda tamthina ot naiduna halaba matungda manak nakpa turelda thadakibadagi hojik phawba thiba khangdri haina official source singna phongdoragli amaromda Karbi Anglong police na misi asiga mari lainana investigation chathaba matamda KRA gi member singni chingnaba mioi manga phagatuna wahang pahong chathaba hogre police na chathakiba investigation aduda afaba maraktagi mioi amana phongdorakpagi matung inna Laikidraba Nekam Jemhau asi ot naiduna halaba matung Karbi Anglongi manung channa leiba Manja police station gi Jamuna Turel haina khangnaba turel amada langthakibani adubu nongkanna subadagi turel gi imai asi wangkalakpana maram oiraga hojik phawba Nekam Jemhau gi asiba hakchang asi phangba ngamdri Thado Literature Society Assam gi chairman Nekam Jemhau sahi yangkai mapal hat kibagi thong adubu Federation of Civil Society Organization Fox Manipur amasung Coordinating Committee on Manipur Integrity Kokomina agan mamongda yaningda ba phongdoragli Fox ki Information and Public Relations Secretary Neris Mangang na khuyek piduna thadok pachirol amana hai Kanglup Masel nungsi chanana hingminnana ba amadi thadok gi saktam amadi literature chakhwat hanaba khonaramba Nekam Jemhau bu Lai paiba singna minungsi yaudana hatkibagi thong adu khwaidagi kanba mongda kandem tawi Laikidrabagi imung manung baru mapang amasung thado community na thengna horiba awabada thamoi sengna saruk yari hainasu cherolasina phongdorakpaga loinana Kokomigi IPR subcommittee ki convener Laikhuram Jayantana khuyekpiduna thadokiba chirol amana hai Thadok Literature Society ki chairman Nekam Jemhau bu Karbi Anglongi district manung channa leiba Manja Kungangi Chonghang Bengda leiba masamakki mayumda tamthina hatlaba matung Chathakiba thong adubu condemn tawi India government na peace talk ki marumda
कांगलुप अमबु पेलहनबा होनबगी थोंग यानिंगदे पीस एग्रीमेंट मरु ओइना सस्पेंशन ऑफ ऑपरेशन बु अरानबो मोंगदा सिजिनरगा नार्को टेररिज्म सिंगबु सौगतुना थंबगी मोंग अमा मयेक सेंगना उबो फंगी मणिपुर की इंग तपना हिंगजबा पांबा मियोय खुदिंगमगना टेररिज्म की थोंग असिगी मायोगदा पुन्ना लेमिनबा मतम ओइरे हाइनसु कोकोमी की चेरोल असिना फोंदोरगली People's Union for Civil Liberties na phongba Indigenous Peoples Tribunal gi report yaningdaba phongdoktuna tongan ba college amadi school gi mahiroi singna khongjang changsin khibaga loinana report ki copy mai thakre khongjang asi gi saruk ama oina Manipur College Tampasana Girls Higher Secondary School Ghanapriya College gi mahiroi singnasu PUCL की रिपोर्ट यानिंगदबगी खोलाउ लाउखी खोंजंग अदुगा मरी लेनना मणिपुर कॉलेज स्टूडेंट यूनियन की जनरल सेक्रेटरी युमनाम जॉनसन ना हाइखी मदुदी मणिपुर थोकलिबा इरांग असि इम्फाल दगी हौरकलबा मतुंगदा मखाताना चुराचानपुर अमसुंग कांगपोकबिदा कोना हौखिबनी हाइबा PUCL की रिपोर्ट असि युमफम यावदबनी कुकी जॉब फुरुकी मियोइसिंगबो इम्फाल दगी तांथोकिबनी अमदी मैदै सिंगना सिंगी सरुक्ता मथंता सेंथोरकपनी हाइना इरिबा PUCL की रिपोर्ट असुकी मतिक सेपरेटिस्ट मूवमेंट मतेंग पांगबा थवोंगनी हाइरोइदबगी मरम लैते असिगुंबा युमफम यावदबा रिपोर्ट असि मणिपुर मियामना याबा ngamloi अथुबा मतमदा PUCL ना सेमजिन साजनबा रिपोर्ट फोंबगी दमक मियामदा लाले हाइजगदबनी गवर्नर ना लुचिंगबा लेंगाक असिनासु PUCL की मतकता मतिक चाबा एक्शन लौखटगदबनी हाइना महाकना मकाताना फोंदोकी मसिंग यामलबा महिरोइ सिंगना नकल नामतगी ओइबा मियेंगदा युमफम ओइरगा फोंगलकपा PUCL की रिपोर्ट अदुबु यानिंगदबा फोंदोक्तुना रिपोर्ट की कॉपी मै थाकी लोइनना PUCL की रिपोर्ट यानिंगदे चिनकुकी नार्को टेररिस्ट की खुने की रिपोर्ट नि PUCL ना मणिपुर मियामदा लाले हाइजगदबनी हाइना इबा प्ले कार्ड पाइदुना खोलाउ कयासु लाउखी हौकिबा अगस्त कुमापल की नुंथिल पुंग अहुमरोम ताबा मतमदा चांदेल की वुमेन मार्केट छकंगदबा सिंगना सेकेंड MR की राइफलमैन चांदेल की सोलेम विलेज तगी AS रिजोइसन सही कुमापल अपोकपा AS मराठा तांकुलबु तमथीना फारगा हातोकलंबगी थौदोक्ता चेनबा मतै मनाव चांदेल पुलिस ना फारे हाइरी पुलिस की पाउना हाइरिबना फारबा मियोय अनि अदुदी तेनसुबम प्रेम कुमार एलाइस रवि सही कुंट्रा मरी अमसुंग महाके लोइनबी येंखोम निंगोल तेनसुबम ओंबी इचन तोंबी सही कुंतरेट कवी इम्फाल ईस्ट डिस्ट्रिक्ट की पोरमपाल पुलिस स्टेशन के मनुंग चना लेबा नाहरू मखा पार्टगिनी हाइरी अयुक चकपी कारोंग पुलिस स्टेशन के मनुंग चनबा हुसोफे अनाल खुल एरिया दगी चांदेल पुलिस की अकनबा टीम अमना फागतपा ngamkhibani मिहाद असिगी मतंगदा लेखिद्रबा राइफलमैन असिगी इमुंग मनुंगी माइकैदगी कंप्लेंट फाइल अमा तोरकपदगी चांदेल पुलिस ना FIR अमा लखतुना मिहाद असिगा मरी लेनाना इन्वेस्टिगेशन चथरखिबनी हौकिबा चही लिसिंगनी कुलुमदगी मे अहुमदगी हौना मणिपुरदा थोकलेबा इरांग असिना मोरे अमसुंग चुराचानपुर डिस्ट्रिक्ट दगी लांजेनादुना तोंगान तोंगानबा रिलीफ कैंप सिंगदा चंगजाफम लौदुना लेरिबा मियोय सिंगदा गवर्नमेंट पीबा वन टाइम इंटरियम रिलीफ फाइनेंशियल असिस्टेंट की अपुनबा फंफम थोकपा सेनफम की लुपा लाख अमगी मनुंगदा लुपा लिसिंग कुनमंगा खगदा हौजिक फावबगी ओइना फंगली हाइदी हिरमसिगी मतंगदा मरी लेनना मैतै काउंसिल मोरेगी माइकैदगी फोंदोरकपदा हौजिक फावबा हाइरिबा तेंबांगी सेनफम असि मियोय कया अमदी सुंफंग फंगदना लैरी मोरेदगी लांजेनरक्तुना रिलीफ कैंपता लैरिबा मियोय चामरी चामंगा रोमदा हाइरिबा सेनफम असि फंगदना लैरी हाइनसु मखा तारकली मखा तारकपा पाउदा जेमहाउबु मिनुंगसी लैतना हातखिबा असिबा हक्चांग फावबा फंगनदबा असि ख्वाइदगी अवांगबा थाकते कंडेम तौई हाइना फोंदोकनरकली लिसिंगनी कुलुमदोइगी मे अहुमदगी थोरकलिबा कुकी अमसुंग मैतै मुक्नबगी लान असिगी मनुंगदा थादो अमसुंग मैतैना हौखिबा अगस्त की तांग 3 अमसुंग 8 लमदम असिदा इंग तपा अमसुंग तंगदु लैताबा पुरकनबा मैतै CSO सिंगा वारी सानबा यावरुई हाइबगी दमक थादो इनपेगी लुचिंगबा हेकम जेमहाउबु इंडिया का सू तौनरीबा कुकी मिलिटेंट सिंगना मिनुंगसी लेतना हातखिबा असि ख्वाइदगी लाइबक थीबनी मियातपा सिंग असि फावबा असिबा हक्चांग फंगंदना लैबा असिसु ख्वाइदगी अवांगबा थाकता कंडेम तौई हाइना मितै ट्राइब यूनियन ना थोकपा चिरोल अमना फोंदोरकली चिरोल असिना मखाताना फोंदोकपदा इंडिया का सू चथरिबा कुकी लालौबा सिंग असिना अवांग नोंपोक लमदमदा खुंदारिबा फुरुप कयादा लंदाबा लेप्त्री तमथीबा मिहात की थोंग असि लमदम असिदा खुंदारिबा फुरुप सिंगना मसागी आइडेंटिटी अमदी फुरुप की नाट कल्चर ngang na hingjaba yaroi manipur da शांति पुरप yaroi amadi manipur bu machet kaya thongna thugaigada haiba phirepsi hongba yaroi haibagi pandamda thadok lusingba sibo hatkibani haina MMTU gi cherol sina makha tari MMT gi makha tarakpa pawda
थादौ लुचिंबसिंगी मरक्ता हौकिबा जुन थादगी अगस्त 8 फाउबदा तांकक कयारक्ता वारी सानकी हौकिबा अगस्त 8 ता अपुनबा मणिपुर अमगी तुंगलमचत अमगी दमक यामना ऐतिहासिक ओइरबा वारेप कयासु लौमिनकी वारेप सिंग असिना कनागुम्बा कम्युनिटी अमगी मायोक्ता सुन्नते खुंदामिनरिबा काइनबा यादना लेमिनरगदबा फुरुपसिंगी मरक्ता अमना अमगी सक्तम ngakna hingminabagi matangda laukiba warep ngaktani hainasu phongdoragli makha tarakpa aroiba pawda editorial kalamdagi yamna machangoiba yamna phajaba paw amatang lokhatchari Prime Minister Narendra Modi lakpa laktabagi wafam nainaningai oidre Manipur Prime Minister Narendra Modi lakani haiba amadi lakpagi official report leitri haibagi matangda ngangnabo wafam sing leiri mamangdasu Prime Minister Manipur lakani haiba wafam leiramkiba adu cancel tawba laikhrabani hojiksu PM Manipur lakliba September thada lakani haina miyamgi mamangda ngangnaba leirabasu official report tana lakani haibagi wafam leite kana amatana sabsaba khangba ngamdana leiri haina phongdoragli Manipurgi miyamna PM lakpa pamlibagi maram हौजिक लेरिबो वाथोक असिगी मतंगदा करी वाफमसिंग फोंदोकलमगनी लोइनना वाथोककी वारुसिन पुरकनबा होनबगी मतंग यावना स्टेट असिगी चखत लोनगा मरी लेनबा करीगुम्बो वाफम खरा लाउथोकलमगनी हाइबगी थाजब लेबदगिनी लवी अदुबु PM ना मणिपुर लाकपा नत्रगा लाक्तबा हाइबसी महाक मसागी अनिंगबा अमसुंग अपामबगी मखा पोले Manipur थोकलिबा illegal immigrant चिनकुकी जो नार्को टेररिस्ट सिंगना मितै मियांगी मथक्ता लंदादुना serial killing चथबगी टाइपता वाथोक सही लिसिंग अनि हेलकलबा फौबा PM ना मणिपुर लाकपदी लाइरदना वाइ अमत फौबा फोंदोक्तना लैरकली मणिपुरगी मियामना थोकलिबो वाथोक असिगा मरी लैनना प्राइम मिनिस्टर मणिपुर लाक्तुना वाथोककी वारसिन पुरकनबा होनबियु हाइना सही अनि हेना खोलाउ लौरकिबा अदुदा प्राइम मिनिस्टर ऑफिस तगी वाफम अमता हौजि फौबा फोंदोक्तना लैरकिबनी लोइनना इंडिया गवर्नमेंट ना थोकलिबो वाथोक असिगी मतंगदा असेंबली एनिमेटेड सस्पेंड थमदुना प्रेसिडेंट रूल थमलकिबा था तरुक हेलकलबा फौबा PM ना मणिपुर वाथोककी मतंगदा करिगुम्बो वाफम अमता फोंदोक्तना लैरिङै असिगी चैरक्ता PM मणिपुर लाकनी हाइबगी वाफम लैरखिबदगी मियांगि मफमदा हराउबा पोक्नदबदी नद्दे अदुबु PM लाकपगी वाफम असि ऑफिशियल ओइबा ओइदबा लाकनी नत्रगा लाकलोय हाइबगी चपचाबा खंगबा ngamdri अदुबु PM लाकनी हाइबगी लेंगांगना सेमजिन छाजिनबा अमदी चुरचानपुरदा पांगथोकवा पब्लिक मीटिंग दा PM ना सरुक यागनी हाइना ngangnarkibadagi सिट सेंगबगी थबक फावबा चथबा लैख्रे PM ना मणिपुर लाकपा नत्रगा लाक्तबगी मतंगदा मियामना थोइना नैननिङै लैते हाइना लौई मरमदी चही अनि हेलबा मणिपुर वाथोककी मतंगदा PM ना लोल थोक्तबा नत्रगा ना पंगबगी मोंगदा वाफम अमता फोंदोक्तना खंगसिन उसिनदना लैरखिबना महाक लाकलगा करीबु कानागदौरिबगे हाइबगी मियामगी वहंग लैतबा नते करीगुम्बा PM ना मणिपुर लाकपा तारबदी मधु मणिपुरगी पांगथोकदौरिबा जनरल इलेक्शन 2023 का मरी लैना बोट खोंबा ओइना लाकपगी ओइफम थोई मणिपुरगी मियामना खांगेनबम यौरबा फावबा मियाम थेंबा ओइना लाकदोरिबा ओइरबदी मदुदा मियामना हराउनिङै ओइदे PM ना मणिपुर लाकपा पामद्रबसु दिल्लीदगी मणिपुर वाथोक लाक्सिले PR लेंगा की महुत पॉपुलर गवर्नमेंट हंजिलगनी हाइबगी चपचाबा मतम मियामदा लाउथोक्तुना थबक्तो ओंथोकपा तारबदी खोसाउनरबा अमदी पेंद्रबा मियामगी असावबा कोखनबा ngамगनी लोइनाना illegal immigrant सिंगना चथबा पाक्तक मिहात नत्रगा serial killing चथबगी लांजेनरकिबा मियोय लिसिंग हुमफु हेना रिलीफ कैंप सिंगदा लरिबसिंग मसागी मयुमदा हंजनहनबा अमदी नेशनल हाईवे दा फ्री मूवमेंट याहनबगा इरोइनना मणिपुरगी अपुनबगी सक्तम काहेंदनबगी पिरेप अदु लाउथोक्तुना थबक्ता ओंथोक्लबा मतुंग PM ना मणिपुरदा लाक्लबदी मियामना तरामना ओक्नगनी मसिना तब तारबदी बोट खोमबगी मोंगदा लाकपा तारबदी मियामगी प्रोटेस्ट मायोक्नरकपा याय PM ना मणिपुर वाथोककी मतंगदा लाकपा लाक्तबा महाकी अनिंगबा अपामगी मखा पोली मसिदी मियामगी फिरेप करीनो हाइना वहंग हंगजरी।